ꯑꯊꯨꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ R.K. ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯟꯗꯣꯅꯤ ꯑꯃꯁꯨꯡ ꯔꯣꯃꯤꯇꯥꯒꯤ ꯕꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯦꯁꯟ ꯖꯖ ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯔꯤ ꯃꯤꯌꯥꯝꯅ ꯕꯦꯜ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ECG ꯂꯧꯐꯝꯗ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯗ ꯆꯦꯟꯅꯕ ꯊꯣꯛꯁꯣꯝ ꯁꯨꯔꯖ ꯀꯣꯔꯠꯅ ꯅꯨꯃꯤꯠ 5ꯅꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯈ꯭ꯔꯦ꯫ ꯃꯧꯒꯤꯁꯤꯡꯗ ꯆꯠꯂꯕꯤ ꯃꯆꯥ 2 ꯂꯩꯔꯕꯤ ꯅꯤꯡꯊꯧꯖꯝ ꯑꯅꯤꯇꯥꯅ ꯏ-ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯄꯥꯎꯖꯦꯜ ꯄꯤꯔꯤ꯫ ꯑꯃꯗꯤ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔ ꯚꯤꯛꯇꯤꯝꯁ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝ ꯆꯠꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ CDPO ꯁꯔꯗꯥ ꯃꯣꯏꯔꯥꯡꯊꯦꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯃꯤꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯂꯤꯖꯥꯕꯦꯠꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ R.K. ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯁꯦꯟꯠ ꯖꯣꯟ ꯕꯣꯔꯗꯤꯡ ꯀꯝ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯁꯦꯟꯇꯔꯒꯤ 3ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯃꯗꯤ ꯄꯦꯔꯦꯟꯠꯁ ꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕ MPꯅ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ꯫ ꯏꯃꯨꯡ ꯃꯅꯨꯡ ꯐꯔꯕ ꯃꯇꯝꯗꯇ ꯈꯨꯟꯅꯥꯏ ꯑꯗꯨ ꯆꯥꯎꯈꯠꯄ ꯃꯥꯏꯀꯩꯗ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯁ꯭ꯀꯨꯜꯗ ꯊꯥꯗꯨꯅ ꯐꯣꯔꯃꯦꯜ ꯑꯦꯖꯨꯀꯦꯁꯟ ꯇꯝꯍꯟꯕ ꯈꯛꯇ ꯅꯠꯇꯦ꯫ ꯁ꯭ꯀꯨꯜꯗ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯗꯕ ꯀꯌꯥꯕꯨ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯈꯜ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯔꯛꯂꯤꯕ ꯀꯌꯥꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯌꯨꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ यूनाइटेड किंगडम दा पोगलैबा आंगांग खुदिमक लारिक तमहनगदबनी हाइबसे सोसाइटी समाज अदुगी चनबिनेबा अईब नते मीना हाइब नते मथंदा दुम सनरबा याम चौखलबा समाज अमगी सोसाइटी अदुगी मीपुम खुदिमक से लारिक हाइंगदबने से बोगी चनबिने कल्चर ने करिगुंबा फैमिली दुना स्कूल दा थाबा ngumdraba machado adurabodi imungda mama mapa duna समाज अमदा चटकदबा लमचत मथक थोंगबदा चटकदबा लमचत ममा मपादा उटकदबा व्यवहार मागी फेलो फ्रेंड्स इंदा चटकदबा नीति ngakdaba सिंगसे इमुंगदुदगी तंबिरकदबने हाबा नियोय अमगी पोकपदगी मागी मसादा फुमदना लोचनदना यावराबा मागी टैलेंट IQ and qualities mayamado मधु करमायना साकाय हनगदगे फुगाय हनगदगे नत्रगा फोंदोक हनगदगे हाबगी गार्डनर अमगी रोल लौरिबा पाम्बीदा इसिंग चारगा हि लई फजबा सालनबदो मधुगी दायित्वनि असि सेंट जॉन बोर्डिंग कम ट्यूटोरियल सेंटर दा लौरिबसे बेबी सना मिसिगा मरी लेना हौजे जुडिशियल कस्टडी दा लेरिबा सेंट रॉबर्ट हायर सेकेंडरी स्कूल की प्रिंसिपल लंदोनी अमदी स्कूल अदुगी एडमिनिस्ट्रेटर सु ओरिबी महाकी मचानुपी रोमिताबु बेल पीबीनबा इम्फाल वेस्ट सेशन जज दा थारखिबा बेल एप्लीकेशन अदु ngasi चैराप कोर्ट लेरिबा सेशन जज इम्फाल वेस्ट खनख्रै लंदोनी अमसुंग रोमिता अनी की बेल एप्लीकेशन खनरगनी हाइबा पाउ ताबदगे बेबी सना मिसिगी मायोक्ता सेमखिबा JSC कैथेल फंबी इमा बेल अमदी मियामना बेल पीबा यारोय हाइबा खोलाव कयागा लोइनना चैराप कोर्ट थोमजिनदुना इरांग हौख्रै मियामगी इरांग अदु लाक्सनबा पुलिस की माइकैदगी अकनबा सेक्शन थौरांग लखोतखि पुलिसना अकनबा मवोंगदा ngak सेंदुना लंदोनी अमसुंग रोमिता कोर्ट पुथोरखि नुंगथिल पुंग 2:30 हेलबा फावबदा कोर्टना करी राय पीखरबगे हाइबा खंगबा ngamdri मियामनसु कोर्ट की राय अदु ngaiduna चैराप कोर्ट की अकोबदा लेनरी पनबा यावदी बेबी सना मिसिगा मरी लेनना नियम चुमना स्कूल अमसुंग हॉस्टल चलाइदे हाइबगी मरालदा लंदोनी अमसुंग रोमिता पुलिसना फाजनदुना लेरखिबनी हौजे जुडिशियल कस्टडीदा लेरिबी ममा मचा की माइकैदा लेपलिबा उकिलना सेशन जज कांथोकलमलगा हाई कोर्ट ऑफ मणिपुर बेल
pibinaba application tharakpadagi High Court na mamangda khanaraba matung makhatana bail application adu session judge da khananaba pauktak pirakhibaga loinana tha asigi mapan fawbagi manungda bail application adu gi wayal pinaba yathang pirakhibani Anabana maram oraga Rims Hospital da laingba lakhibi supnatagi chahi taranithoi khaktang ngairibi nupi macha amabo hospital adumaki ECG lofam da nupi oibigi ijat manghankhiba hospital adumaki ECG technician Thokchom Suras ngasi Cherap Court leiba special judge Pokso Imphal West ki court puthoklaba matung court na numit mangani police custody remand pikre Mara leraba TH Suras court puthokadore haiba paw phangmadagi lamda masigi miyam amasung mahakna izat manghan bikhrabi nupi macha adugi imung manung amasung laikai miyamna Cherap court thomjilakhi Mara leraba Suras achuma wail chathabaga loinana fasi tawduna halu haiba kholaw sing laukhi Security force ki maikai miyam adu laksinaba honakhi police amasung miyam ki marakta muknabagi thokdok thokhi police na khongjang loi amada khuthai haibagi wahodagi irang chawthorakhi Court na numit mangani police custody remand pikraba TI Suras police ki gari da haplaba matung Cherap court ki puthoki maduda su miyam na penaba kholaw kaya lauksinki Nakal amoromda laibak thirabi nupi macha adugi imung manung amasung laikai miyamna Rims Hospital da changsenduna hospital gi director unana bohonaki tungda miyoi khara khangalaga director ga unaduna wari sanaki Nungthil pung ani helaba fawbada wari sanaba changkhiba miyoi sing thorak tabadagi mapanda ngaiduna lehoriba miyamna irang haurakhi madudasu lamphel police ki kangbuna irang adu laksinaba honari panba yabadi mara leire hairiba TI Suras ngarang police na fakhibaga loinana Rims authority nasu thabaktagi terminate tawkhrabani Nupa nupi ki sinfam haiba thidana Wangjing Lamding Elangbam Leikaidagi Ningthaujam Anitana e-rickshaw thauduna imung manung puna bohonabada mateng pangbada natana women empowerment ki pauza sandoktuna lamdam masigi nupi oibisingda anoba thongna hapli hiramasigi matangda TOMTV ki akhanaba paudam ama Thobal Kendragi Manung Chanba, Lamding Elangbam Laikai Wangjing the Laiba, Ningthaujam Dilip Singhi Loinabi, Ningthaujam Anita Devi, Masamak, Sanga Yumpam Gram Panchayat Part 2gi, Ward number 2gi member Oiba Tarabasu, Henglingaida Miyamgi Angamba Mateng Pange Khanjaba Misak Amani. Laingak no women empowerment gi matang da piriba pauzelga mari lainana, Mahak na lamdam asigi nupi oibisingda, Hantana Yengba Midyeng Amadi, Tona Hingba Punsigi Mayokta, Nupana sel tanbagum mahaksu chap manaba mongda sel tanba ngami haibadu utpoina mahakna e-rickshaw thawbagi phireb asi lawrakpani masida hena pukning thawganingai oiribadi mahakna gari thawba matamda phanek fidon chingkhatuna khwange amadi koyet yetuna thawriba asisu haujik mangsilaklaba maitegi chanabi sing asi khajiktang oirabasu yokhatpa ngamgani haiba thajaba leibidagi mahakna phireb asi lawbani haiki aigi pochi sum haidi mai pakpa hengkalai Hengkalaiba maram di kaino habada aina gari tongna makoida laiba income dugi wari ma sabada adaida ai isada phangba isada thuabanina makoi su yawning bagi maikai rom da chingchalaga masing yam khale huji ai Wangjing Lamding somda da gari nipan gari mapan sujale ba adagi thaina gi moirang phi phijan si khwangche chelaga kokte yelaga thauri ba che akoi gi ngase gi ima lebak che phijet phigai tana yom laga chatle ba nupi jingje nataba crime kaya mathoe masina maram oiraga miyam sida aina pauje langkhak piningi ngasi gi somaj da lairiba nupi oibi akhoi se somaj ji gi mingcheni haiba che ai praja da piningeba maduna maram oiraga ai kitang chection na aina chalaga makhoi da piriba message hai tare ko sigi poche kitang yauba ngamgadra haiba gi pandam da aina ngasi ai gi ipa ipujing na sijanaramba phijon tholamba phijon je ai miyam mamangda khelagai thabak se tawbane
September 18 hauna mahakna e-rickshaw thorokliba asida gari gi loan gi nongmagi senfam pithokraga lupa chamnga chatruk laina lemba ngamlakpa asina mahaki sendalambi asi mahaki gari tonglakpa miyamda sandokpa horakhi asumna mahakna sandorakpadagi haujikti lamdam adugi nupi kya e-rickshaw book tawkhiba leire athuba matamda gari lauduna thauba horagani hairi anita na lamdam asida anoba chanabi ama haudoraktuna nupa nupi ani thongmanana amadi nupi oibi kya maromdom lepchaba ngamnaba haudorakliba thabak asida lamdamasi gi miyoy kayana mahakpu pukning thaugatpasu fongdorakhi nupi singna asugumba anauba aikoi earning money gi damakta e-rickshaw thauba hawai base masi ubada aikoi yamna encourage dawi khoi maigei somdadi she is the fast driving e-rickshaw maramaduna asigumba thabak asi nupi singna imung mangon khada pubada natana asigumba thabak chi tawba taragadi aikoina samaj deida nupi nupa thong manari haibase hariba thabaksin taeba ado akhoi karibtane man nipina ne thaubasidine yamna nungaeba karibta ki akhang leite nipa singna thaubadini chaba yaba sinchak chasalaga thaubusu yaweba ko aduna akhoi da akiba phaweba leitana tongi ibungninda mabuju thajabanina haina magi smai tong thogle haibajigi baramjide yam nungaije akhoi na ma tholakpaje lamdam adugi miyamna nungsibiduna mahakpu phone tawduna kaurakpa mafam da chatuna mi thinba pochei honbana chingba thabaksu tawi masida mahakna Thoubal inter district ki cab service oina chening bagi apambasu lehori mahakna paikhalakliba khongthang asida lengangna amadi mari leinaba authority na mijeng changbiduna mahaki wakhalon ase mai pangna bahonabada mateng tawbinaba lengak ki mijeng chingchelagli Manipur lengangna women empowerment ki matangda kholau kaya lauriba sigi mari leinana Thoubal ge manung chanba wangjing lamding elangbam laikai dagi ningthaujam Anita Devi asi masamak sangai yumfam gram panchayat ward number 2 gi member ojaragasu mahakna lamdam asige koibada leiriba nupi oibi sing asibu thauna haptuna nupaga chap manana thabak suraga paisa tanba yai haibagi wakhalon nasi miyamda sandokli hiram asigi matangda mahakna tongan ba nupi kaya punsilaga association nama semning bagi apamasu thamdakli hiram asigi matangda mahakna thengnariba khudong chadaba kaya asidagi lainga ki mari lainaba authority singna midyeng Changhaning bagi apamba singsu fongdorakli camera person Sarachandra galoina na Times of Manipur ki damakta paudom jari behem Chandra Sagol Sem Wangjing Pau ki marak thana tem babre amalo jari nupi ekhoi gi di khongthang khuding seksiningai gi seksiningai ngaktani mafam matam khudimakta aina cheksinduna talakli adubu mahausayi khongchatnina khudung thiningai atumak oi Manipur da ahan boina iramdam asida sajaba ningol khudo adubu ngasi de khoi chingna ningai oidre aikhoi gi damak Bright Enterprises ki ningol khudo takadoriba ningol chakobada set innabagi damak quality leiraba ahongba mamalda pinabagi damak sem saduna leiraba nagamapal ima kaithel opposite ki first floor da leiba showers boutique showroom inat ki oiba apama makhal gi firol suna phangadaba showroom loinana Christian singi wedding da seasonaba wedding gown su mafam asida phangbigani nupi gakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkul faijom amadi ready made faijom makal suna phangama mafam Yam nueva pao mana mafam masida adom adongi apama design kuding makki order slogjari amtang lengsin biro khwai Brahmapur nagamapal ima kaithel gi opposite gi fast floor da leiba service boutique break imatung da taram nong chari Manipur Victims Compensation Scheme Kauba Scheme ama hogdokle masigi matangda Sarkar Gazette fongle athoboda Manipur Victims Compensation Scheme su chatnaba horagani Victims Compensation Fund gi makhada kumjalisini tara nipan taramapan gi oina victim humfuni thoida compensation gi senfam khusina kre haina District Child Protection Officer Sarda Morangthem na fongdokre wafam asing asi Classic Hotel da pangthokpa nongmagi oiba voluntary review of implementation of POCSO Act 2012 and JJ Act 2015 ki matang da pangthokpa consultation thoram da fongdokhibani
Women Action for Development Ward na sinduna pangthokpa khana nainabagi thoram aduda Senior Advocate RK Sumitra, Juvenile Justice Board ki member Chinglemba, Women Police Station ki Officer in Charge A Olivia amade Imphal East ki Mobile Unit ki FSL Bilasini su thoram mapu ine saruk yake. Journalist Chitra Ahan Themna moderator oikiba khana nainaba aduda akhang ahi kayada ek ani asi gi matangda wafam kaya phongdok nakhe. District Child Protection Officer Sardar Morang Themna makha taraduna Leiba asida chanariba Pokso Act lising ni tara nithoi amadi JJ Act lising ni tara manga asi mapung fana pangthokpada thengnaba khudong chadaba sing asi aikhoina ningthina khangba tangai fade ek ani asi ningthina panba yadaba matang kaya su laktaba nate Imphal dagi lapthokiba manung hanjinba mafamda pikliba angang singda thokpa thodok sing ningthina wayanba fangdaba kaya leitaba nate Maramaduna tangai fadana village level child protection committee, block level child protection committee sembagi tangai fadaba lei. Social welfare department asu ngasi forward victim compensation fund gi makhada victim humfuni thoida kanaba pikre. Masida natana athubada Manipur victim compensation scheme su chatnaba hauragani. Ngasi ward na sinduna pangthokliba consultation asina lamsida thabak tawriba mioi singda kanaba kaya piba ngamlagani. Tangai fadana leiriba Pokso Act amadi JJ Act ani asi matamga chunaba amada review tawba tangai fade haki. So si gi oina torokuma tamdadi etuma delayed orapa koi conviction taba koi trial se yam trial process yam thina loiba sumaina tawi it's the hour but within 1 year the loigada mani 30 days ki mum within 1 month tak magi related evidence na single report na singasu within koi 1 month pick up kada bani adu ko ko na mujin decision ko sida sigi process sa tha to police case me am laibana su oron bayai adu na ko na dakar na special court ma child friendly oiba angang na yengada court mandaba adu ba friendly over child friendly oiba special court ma leibagi tangai phate ha sima si ina thamjani Luchingba Sinbagi Khongjang Sangsiluba amadi Sinbidanaba Center ki Luchingba Singda Haizaruba Manipur ki Chief Minister N Biren Yaungna nahan makai Delhi da camp tawduna lairakhiba sing ngasi nungthil Delhi dagi mayum maikai pangnarakhrei TOMTV na fangba paungna hai CM Biren Sekmai Kendra ki MLA Dinko Konthaujam Kendra ki Dr Ranjan Ya School Kendra ki MLA Satyabrata Mayang Imphal ki Kendra ki RK Ngapigani MLA K Robindro Lamsang Kendra ki MLA S Rajena ahanba oina tongan ba flight singda halakhi amaromda CM Sinnaba Lanjang Jangsinbada Luching khiba Moirang Kendra ki MLA oibata natana CM ki advisor su oriba P Sarat Speaker YKM Chan MLA TD Haukip su Imphal thorakhrei Hauze Minister Biswajiti Delhi da makhatana leithahori hayeng natraga hangche Delhi da leiriba Minister Singh Imphal da thoraklagani haidi Imphal More Lambi Paringi Khudeng Thabi Checkpost Assam Rifles na More dagi Imphal tamna thorakpa gari sing check tabagi thabak chathabada mioi ama lupa crore ani lakh marifutara manga gi maman oigadaba sana gold biscuit nifu taret ka kona na fare haina Headquarters Inspector General of Assam Rifles South na thadorakpa cherol amana hairi Cherol aduna makha taribadi tha sigi amada akaknaba paw ama fangbadagi Assam Rifle ki kangbuna More dagi thorakpa silver machu gi van ama check tobagi thabak chathabada kg taret ka gram chatret ka marifutara mathoi lumba sana bar nifu taret gari aduda yauramba thengnabadagi gari adubu thoduna lakpa More dagi zamthong tawthang fagatki Fagalaba mioi adu sana sing aduga loinana Directorate of Revenue Intelligence Imphal da khusina kre hairi Cancer laina gi matangda mipum tingna khanghanba amadi laina asina naraba mioi singda pukning thongna hapnaba angamba thakta honagani haina handak chahi ki oina Mrs Aiwa gi ahanba runners up takraba Victoria Okram na phongdokrei wafam asi ngasi Mantri Pukhri da leiba Victoria Okram gi yumda pangthokpa pawgi mifam amada phongdokhibani Haukiba September ki tang kunmari dagi kunnipan fawba Mumbai da pangthokiba Aiwa Mrs India ki changdamnabada title ahum ahanba runners up social media queen amadi best smile gi title lawrakraba Victoria Okram na makha taraduna chahi khudingi theme hongduna pangthokpa Mrs Aiwa gi changdamnaba asida handak pangthokiba changdamnaba asida punna participant kunmari rom saruk yakhi State asigi yauna Bharat ki tongan ba state kaya dagi lakpa participant kaya su saruk yakhi
Handak chahi ki oina cancer laina gi matangda paksana khanghanba haibasina thim oiraga pangthokhiba changdamnaba asida title ahum fanglakpasi yamna nungai pukning hakchang yauna honakhiba adugi mahai fangle haiba yai aruba tangka kaya mayoknakhiba changdamnaba asida cancer gi matangda miyamda paksana khanghanaba honabana mapung oikhi Mrs. Aiwagi Changdamnaba aduda ahanba runners up tarakpaga loinana title ahum fanglakpa asina hena thabak tawhaningbagi inot ama pire State asida cancer laina gi matangda miyamda paksana khanghanba honabada achoba thodang ama lauragani masida natana cancer na naraba miyoi kaya da pukning thongna hapa amadi angamba mateng kaya su pangna ba honagani haiki akoi mi state asidagi akoi gi Mrs. category khaidoe akoi gi category na aiga manabi ama akoi imphal dige ibani Mrs. category deni ibani tawe duga moigi Mrs. tagina akoi nupi lesabi ahum yawe adu chat akoi imphal digi Manipuri gi chatpa makai se akoi aina first runners up title phange aduga Mrs. Best Smile aduga social media queen aina si title ahum si phangrakpani aduga miss ki category dena Jessica Laishram mahakna second runners up mana phangrakibani aduga atopa contestant ahum duna so moiso subtitle amamam dum phangrae akoi chat Manipur gi chatpa mayam se adum title subtitle or so dum amamam di phangrakibani achievement dum mana phangrae koina adumaina koina mai pakpa phangkibani Haukiba September Kuntra da Protection and Preservation Committee amasung Lamyanba Irabot Ningsing Thoram Committee na Yai School da pangthokiba Lamyanba Irabot Ningsing Isai Changdamnabagi manamathom yenthokpagi thoram ama ngasi Wahengbom Laikai da leiba PPCM office da pangthokrai ngasi gi thoram aduda social activist Jitendra Ningombana lamdam masigi naha oiriba singda nationalism gi wakhalon fawhanba ngamnaba asigumlaba thoram pangthokpa tangai fade haiba yauna wafam kaya phongdokhi Tungda makok mathang taraba saisakpi singda manamathum yenthokhi Thasigi Anida Kakching District Police Commando na fare hariba Kakching Khunyai Lekai digi Mayang Lambam Manglem Chahini Futaret Apokpa Lekhidraba Kamdevo Kakching Chumlang Lekai digi Yengkhom Ojit Kumar Chahini Fumanga Apokpa Lekhidraba Sana Jawba amadi Kakching Ningthau Lekai digi Ningombam Rameswari Chahi Yangkhaitaru Apokpa Navachandra RPF amadi Masigi Lanmi Singlub PLA Gamari Leinade Haina RPF ki Assistant Secretary Publicity Bam Kimna Thadorok Pacherol Amana Hairakli Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 kilometers per hour. Powered by lithium-ion battery. Government of India famed to certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters. Pollution-free vehicle. Smiles for miles, 20 paisa per kilometer. Smooth driving on hills and valley. Loan available. Financed by HDFC Bank. For details, please contact Okinawa Scooters Showroom, Wangi Services at Malom Bajar, Imphal West, Manipur. Or contact us at 700-5830-142 or 87877-23780. Break imatong da taram nong chari makhataba pauda People for Animals Manipur gi Mapan Shuba Foundation Day amadi World Animal Day gamari leinana rescue tawrakiba sa sing thadokrai ngasi thadokhiba sa sing adudi Wildlife Protection Act gi Schedule 1 da chanba yong ikai thibi ani amadi Schedule animak da chanba laikang hangkok ani ni lamdam sigi tongan ba mafam dagi aso open
यावबदगी नत्रगा लमहांगनादुना लेरंबदगी PFA मणिपुरना कलखिबा सासिंगनी मथौ ताबा लायंग पथाप सिंह पांगथोकलबा मतुंग वाइल्डलाइफ डिपार्टमेंट की ऑफिशियल सिंगी अप्रूवल लौरगा मफम चाबा अमदा थादोखिबनी थादोपगी थौरम अदुदा फॉरेस्ट डिपार्टमेंट की स्टाफ सिंह सरुक याखी माओ इम्फाल मार्केट कोऑर्डिनेटिंग कमिटी न सिंधुना मफम होंग होंगदुना चथरखिबा माओ कैथेल ngasi इम्फाल कांगचुप लंबी परिंगी नावरेमथोंग कैथेल द फमख्रै माओदगी पुरकपा अनौ अपेन अमदी मना मसिंग यावना हई लै कया योनखी मियामनसु पोचै सिंग पामना लैनखी भारत सरकार न पाइखलकपा भारत पुलु नाना थमनबा थौरांग स्वास्थ्य सेवा की कक्चिंग डिस्ट्रिक्ट के मनुंग चन लेबा वांगु ग्राम पंचायत ममांग थाकी कुंतरुक्तगी चथरकपा कैंपेन लोइसिनबगी थौरम अमा वांगु लाइफम कम्युनिटी हॉल द साउदर्न रूरल डेवलपमेंट ऑर्गेनाइजेशन SRDO वांगु ग्राम पंचायत डेवलपमेंट कमिटी वांगु PHE डिविजन कक्चिंग अमदी ऑल क्लब्स वांगु क्लब न पुन्ना खुसमनदुना सिंदुना ngarang पांगथोखरै ngasi ayu anganbada Jharkhand gi Ranchi district ki Bundu amadi Namkum area da Maoist ki lanmi singa police ka khud thoknabagi thodokta police personnel ani laikhitrei thodo asigi matangda additional director general of police Murari Lal Minana Fongdor khibagi matung inade Bundu amadi Namkum area da Maoist ki lanmi sing sangjafam lawduna leire haibagi paw fangbadagi police ki kangbuna mafam aduda operation chathanabagi damak sangsiluba matamda mafam aduda leiramba Maoist ki lanmi singna नोंमई कापसिलकपदगी माइकै अनिमक्ता खुथोकनखी अदुदा पुलिस पर्सनल अनि नोंमैना पानखी पर्सनल अमदी थौदोक थोफमदा सिखी अदुगा अतोपा अमना हॉस्पिटल दा लाइकनरबा मतुंग लेखिदबनी थौदोक थोफमदा अहेनबा सिक्योरिटी फोर्स संगसिंदुना थीबा हुंबगी थबक चथरी हाइरी आर्मी अमदी पुलिस की अपुनबा कांगबुना जम्मू अमदी काश्मीर पुंछ डिस्ट्रिक्ट की खारा गली एरिया दा थीबहुम की थबक चथबदा लालहौब सिंगना लोसिंदुना थमलंबा ओइगनी हाइना थाजबा चाइनीज हैंड ग्रेनेड तरातरेत फागतपा ngamkhrai फागलबा ग्रेनेड सिंग अदु ngasiदगी था अहुम मरीगी ममांगदगी मफम अदुदा लोतुना थमलंबा ओइगनी हाइरी थासिगी कुनमाथोइदा पांगथोकदोरिबा महाराष्ट्र स्टेट असेंबली इलेक्शन की ngasi मिरेपचे पिसिनबगी अरोइबा नुमित्ता सरकार पाइरिबा बीजेपी की मरीरक शुबा कैंडिडेट तरेत की लिस्ट फोंख्रै बीजेपी की सीनियर लीडर एकनाथ खादसे अमदी कैबिनेट मिनिस्टर विनोद तावदे की मिंग लिस्ट यावरखिद्रै ngasi फोंखिबा कैंडिडेट तरेत की लिस्ट अदुदा कुमजा लिसिंग अमगा चमापनगा मरीफुतरा माथोइदगी नॉर्थ महाराष्ट्र की मुक्ताई नगर कॉन्स्टिट्युएंसी दगी मिहुत ओइरखलिबा बीजेपी की सीनियर लीडर एकनाथ खादसे की मचानुपी रोहिणी एकनाथ राव खादसे दी यावरी रोहिणी एकनाथ राव खासेना असेंबली मिखल असिदा महाकी मपाना हौजिक पाइरिबा मुक्ताई नगर कॉन्स्टिट्युएंसी दा बीजेपी की मिरेप ओइरगनी अमरोमदा पार्टी ना टिकेट पीखिद्रबा मसागी चही 63 सुरबा एकनाथ खासेसु महाकी मचानुपी रोहिणी एकनाथ राव खासेगा लंबा तौनगदौरी महा केंद्र अदुमक्तदा इंडिपेंडेंट मिरेप ओइना चयोल अमगी ममांगदा मिरेप चे पिसिनख्रबनी एकनाथ खासे करप्शन तौबगी चार्ज मायोकनबदगी मचानुपीदा ओइना पार्टी ना टिकेट पिरखिबनी हाइना पॉलिटिकल सर्कल कयादगी फोंदोकनरकली निंगसिंगबा याबदी ngasi मिरेपचे पिसिनबगी अरोइबा नुमितनी हायेंग स्क्रूटिनी तौरबा मतुंग मिरेपचे लाउथोकपगी अरोइबा नुमितना था असिगी तरेतनी मिखल था असिगी कुनमाथोइदा तांकक अमखक्तदा पांगथोक्तुना तांग कुनमरीदा बोट मसिंग थीगनी ngasi ayu phongkiba pauche singda kari maruba pau yakhibage habadu mayam puna miyeng taminasi lamjingba times main pack ki thausil makhada paksan na sebigi mayokta human chan samdana khongjang sangsingkhrai lenga ki luchingba sinbagi lan loire and birana makhata na chief minister oiragani rims ki ECG ka da technician na chahi nauribi nupi macha ama izat manghankhrai cheng mangbagi wathok MS Imphal Guwahati Road Carrier की मपू मरा लेरे लाउथोक्रे खुनाई अमा चौखटपदा खुंदामिनरिबा सिंगी थौगाई चावी संगाई एक्सप्रेस सेबगी मायोक्ता पाक्सना खोंजंग संगसिनख्रे मैन पैक की खोंजंग सगतकनी MPP लुपा करोड़ तरेट हैंडबगी ड्रग फारे पोकनफम कैप की मायोक्ता कांगसी खिंगदुना खोंजंग संगसिन बहौख्रे येलहोमी सिंकनबियु हाइदुना UN दा हाइजगनी निंगथौजा लाचा NRC दा याउदबा सिंगी दमक CA बिल मरु ओइरे आसाम BJP
Biran Biswajit Khamchan amadi atai minister sing ngasi Imphal yoraklagani. October 12 faubada awonba khara laklagadra chignari. Rims ki nursing khongjang haukhre. Naharol gi thaudang CAB gi mayokta mafam kaya da paksana khongjang changsinkhre. Manpack na chief minister amasung governor da memorandum pisinkhre. Rims ki regulatory technician amana pesad nupi ama ECG laboratory room da rap tawkhre. Gari ki chesang sudaba amadagi mantikna na sel lawruba constable ama suspend tawkhre. Cheng metric ton chamri ka kuntra manga dasmik Shoino Nipan ani mafam khangdana manghan kibaga mari lainana Om Prakash court na conviction pikre. Huyel lan pau India Pakistan nuclear gi lan sokna rakpada miyoi million sam kun manga sihan bayai report. CAB chatna bayaroi haiba kholauna khairam ban kaithal ninkre paksana khongjang changsin kre. CAB gi mayok ta leptana khongjang changsin khigani matam matam gi oina changsin gadaba khongjang sing lauthorakani Dilip Kumar. Imphal West ki mafam khudimakta section chama nifumari gi athing batham kre. Lupa crore 12 rom gi cheng manghan bada chenaba transporter ama court na fadok pikre. Sana Laibak, Rims ki ECG laufam da technician na anabi ama pamlan bikre. CAB gi mayokta Manipur da pung ama chupna miyam na khongjang changsin kre. Manipur gi tampak ta miyam gi achob ihau lakle. Ichel Express, Manipur gi mafam kaya da Manpack ki lamjing makha da CAB gi mayokta khongjang changsin kre. Prime Minister, Home Minister anina CAB chatna hangani hairi basi awang nongpok state singbu hanthana yengbani Dilip. Biran Ministry reshuffle natana luchingba sinbagi wafam leitri. Iraibak and Biran same from the thangdabada Amit Sahana yakidre. Penadabagi irang thokanbagi epicenter tigalakadori. CAB chatnaba yaroi haibagi kholauna nilkre. Any state singda marom dom lepchanaba UN or the wakatkani. Single use plastic lisingani kunitoigi. Faubada pumting tingani. Loisilakpada maruba pa amuka na pizari. Kunai ama chawkhat pa haibasi kunai aduda lairiba imung singi achoba thaudang ama lei haina Lok Sabha ki MP Dr. R.K. Ranjan na phongdokrai. Landoni amasung Romita gi bail application session just Imphal West pura khatana khonari miyamna bail piba yaroi haina irang hokrai. Rims Hospital gi ECG lofam da layengba lakhibi nupi macha amabo izzat manghan bada chenaba thoksom suras court na numit nipani judicial custody remand pikre. Maugi singda chalabi macha ani leirabi ningthauzam anitana e-rickshaw thauduna imong manung pubata natana lamda masigi nupi oibi singda pauzal piri. Amadi athubada Manipur Victims Compensation Scheme chatnaba hauragani haina CDPO Sarda Morangthem na haikrai. Hauziki onadi Manipuri Pau loizare meng tabiri basingbo amuka na khurumjari.